ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯂꯦꯟꯗꯣꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯗꯒꯤ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯑꯝꯄꯥꯌꯔꯅ ꯃꯅꯤꯄꯨꯔꯁꯤ ꯂꯧꯁꯤꯟꯈ꯭ꯔ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁ ꯂꯣꯁꯤꯡꯁꯤꯅ ꯕ꯭ꯔꯤꯇꯤꯁ ꯍꯥꯏꯕꯁꯤ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯌꯥꯝꯅ ꯁꯥꯟꯅꯕ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯅ ꯍꯤꯜ ꯑꯦꯔꯤꯌꯥ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯔꯛꯄ ꯑꯃ ꯕ꯭ꯔꯤꯇꯤꯁꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯛꯏ ꯃꯁꯤꯒꯤꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ 1947ꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯂꯣ ꯑꯅꯤ ꯂꯩ ꯆꯤꯡꯗ ꯆꯠꯄ ꯇꯝꯗ ꯆꯠꯄ ꯑꯗꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯄꯣꯄꯨꯂꯦꯁꯟ ꯃꯥꯟꯅ ꯌꯥꯝꯗꯕꯅꯤꯅ ꯑꯗꯨꯝ ꯍꯥꯃꯨꯅꯤ ꯂꯣꯏ ꯂꯩꯕ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯏ ꯀꯔꯤꯝꯇ ꯑꯊꯤꯡꯕ ꯂꯩꯇꯦ ꯑꯗꯨꯒ 1949ꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯌꯥꯎꯔ ꯃꯇꯨꯡꯗ ꯃꯁꯤꯗ ꯑꯩꯈꯣꯏ ꯗꯦꯕꯂꯞꯃꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯥꯔꯠ ꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯕꯅꯤꯅ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯍꯨꯗꯁꯨ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯔꯨꯂꯔ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔ ꯃꯌꯥꯝꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯝꯕ ꯁ꯭ꯇꯦꯇꯁ ꯑꯃ ꯂꯩꯕꯁꯦ 1972 ꯐꯥꯎ ꯂꯩꯕ ꯃꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯁ꯭ꯇꯦꯠꯍꯨꯗ ꯂꯩꯇꯕꯅꯤꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯀꯩꯒꯤ ꯁ꯭ꯇꯦꯇꯁ ꯂꯩꯕꯅꯤꯅ ꯗꯦꯜꯂꯤꯗ ꯈꯟꯅꯗ ꯌꯥꯕꯅꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯣꯏꯅ 1956ꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯂꯣ ꯑꯃ ꯍꯥꯏꯐꯦꯠ ꯁꯦꯝꯃꯦ ꯑꯗꯒꯤ 1960ꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ MLR ꯑꯦꯛꯁꯦ ꯑꯃꯨꯛ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ ꯍꯥꯏꯁꯦ ꯑꯩ ꯊꯝꯖꯒꯦ ꯃꯁꯤꯒꯤ ꯑꯦꯛꯁꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯀꯥꯟꯗ MLR ꯑꯦꯛꯁꯤꯒꯤ ꯀ꯭ꯂꯣꯖ 1/2bꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯌꯥꯝꯅ ꯁꯦꯟꯇꯦꯟꯁ ꯑꯃ ꯌꯥꯎꯕ 1/2 ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯂꯣꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯒꯅꯤ ꯑꯦꯛꯁꯦꯞ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯍꯥꯏꯅ ꯀꯣꯆꯤ ꯑꯃ ꯀꯣꯠꯁꯜꯂꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯂꯣꯗ ꯑꯗꯒꯤ ꯚꯤꯂꯦꯖ ꯍꯦꯟꯒꯠꯂꯛꯏꯕ ꯈꯣꯠꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯗꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯦ ꯔꯦꯅꯣꯀꯣꯠ ꯁꯦꯝꯃꯦ 1960ꯗ ꯔꯦꯚꯤꯅ꯭ꯌꯨꯁꯤꯅ ꯃꯤ ꯀꯌꯥꯝ ꯇꯥꯕ ꯄꯠꯇꯥ ꯀꯌꯥꯝ ꯂꯩꯕ ꯑꯗꯒꯤ ꯃꯤ ꯑꯃꯅ ꯃꯁꯤꯒꯤ ꯂꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯆꯠꯂ ꯌꯦꯡꯕ ꯃꯇꯝꯗ 1930s ꯑꯗꯥꯏꯗ ꯃꯅꯤꯄꯨꯔ ꯗꯔꯕꯥꯔꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯅ ꯌꯥꯝꯅ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯅ ꯃꯤ ꯑꯃꯅ ꯂꯧ ꯄꯔꯤ 10ꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯗꯨꯒꯤ ꯂꯣꯗꯣ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯇꯝꯄꯥꯛꯁꯤꯗ ꯏꯅꯥ ꯌꯥꯝ ꯈꯨꯟꯕ ꯌꯥꯅꯕ ꯑꯗꯨꯒ ꯂꯧ ꯄꯔꯤ 10ꯗꯤ ꯍꯦꯟꯅ ꯄꯥꯏꯕ ꯌꯥꯗꯕ ꯀꯥꯏꯅ ꯂꯣ ꯂꯩꯕꯁꯤꯅ MLR ꯑꯦꯛꯇꯗꯤ ꯂꯧ ꯄꯔꯤ 10ꯗꯨ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯦ ꯑꯗꯨꯒ ꯃꯁꯤꯡ ꯁꯨꯃꯥꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯀꯥꯟꯗ ꯆꯤꯡꯗꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕꯒꯤ ꯑꯗꯨꯝꯕ ꯂꯣ ꯑꯃ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯁꯦ ꯃꯁꯤ ꯂꯝꯒꯤ ꯗꯥꯇꯥ ꯑꯃ ꯀꯂꯦꯛꯁꯟ ꯇꯧꯗꯅ ꯔꯤꯁꯔꯁ ꯇꯧꯗꯅ ꯀꯃꯥꯏꯅ ꯂꯦꯟ ꯂꯣ ꯄꯥꯁ ꯇꯧꯔꯤꯅꯣ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏ 1930ꯗ ꯂꯩꯔꯝꯃꯤꯕ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯂꯩꯔꯝꯃꯤꯕ ꯂꯦꯟ ꯂꯣꯁꯤꯅ ꯍꯦꯟꯅ ꯐꯩ ꯃꯁꯤꯗ ꯌꯥꯝꯅ ꯇꯨꯡꯂꯣꯝꯗ ꯍꯟꯕ ꯂꯣꯅꯤ ꯃꯁꯤ ꯌꯥꯝ ꯐꯖꯗꯦ ꯃꯁꯤ ꯇꯧꯔꯣꯏꯁꯤ ꯇꯧ ꯇꯥꯔꯁꯨ ꯐꯖꯕ ꯑꯦꯁꯦꯁꯃꯦꯟ ꯑꯃ ꯇꯧꯁꯤ ꯃꯇꯝꯗꯨꯗ ꯆꯤꯡꯗꯅ ꯄꯣꯄꯨꯂꯦꯁꯟꯁꯦ ꯃꯌꯥꯝꯅ ꯄꯥꯕꯗ ꯂꯥꯛ 2ꯒꯨꯝꯕ ꯂꯩꯕ ꯑꯗꯨꯒ ꯇꯝꯗꯅ ꯂꯥꯛ 4ꯒꯨꯝꯕ ꯂꯩꯕꯅꯤꯅ ꯃꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯂꯣꯒꯤ ꯁꯣꯏꯅꯕꯁꯤꯗ ꯃꯇꯝꯗꯨꯒꯤ ꯔꯤꯄꯣꯔꯠꯇ ꯃꯇꯝꯗ ꯆꯦꯡ ꯋꯥꯠꯀꯦ ꯃꯇꯝꯗꯨꯗ ꯃꯣꯟꯗ ꯂꯨꯄꯥ 5ꯗꯒꯤꯅ 8 ꯐꯥꯎ ꯄꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠꯁꯦ ꯌꯥꯎꯏ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯩꯇꯕꯁꯤꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤꯗꯤ ꯂꯦꯟꯁꯦ ꯐꯖꯅ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯆꯦꯛ ꯇꯧꯔꯀꯥꯟꯗ ꯂꯦꯟꯁꯦ ꯄꯥꯁ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯇ꯭ꯔꯤꯄꯨꯔꯥ ꯃꯇꯝꯗꯨꯗ ꯇ꯭ꯔꯤꯄꯨꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯍꯦꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗꯤ 1971ꯒꯤ ꯇꯨꯡꯗ ꯑꯗꯒꯤ ꯑꯌꯥꯝꯕ ꯂꯥꯛꯄ ꯑꯗꯒꯤ 1947ꯒꯤ ꯄꯥꯔꯇꯤꯁꯟꯗ ꯂꯥꯛꯄ ꯃꯁꯤꯒꯤ ꯂꯩꯕꯅꯤꯅ ꯃꯇꯝꯗꯨꯗ ꯇ꯭ꯔꯤꯄꯨꯔꯥꯒ ꯃꯅꯤꯄꯨꯔꯒꯤ ꯂꯦꯟꯁꯦ ꯑꯦꯁꯦꯁ ꯇꯧꯗꯅ ꯂꯦꯟꯁꯦ ꯕꯤꯜ ꯄꯥꯁ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯁꯣꯏꯔꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯦꯟ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠꯀꯤ ꯖꯨꯔꯤꯗꯤꯛꯁꯟꯅꯦꯕ ꯁ꯭ꯇꯦꯠꯀꯤ ꯁꯦꯗꯨꯜꯗ ꯂꯩ ꯁ꯭ꯇꯦꯠ ꯁꯕꯖꯦꯛꯅꯦꯕ ꯁ꯭ꯇꯦꯠꯅ ꯄꯥꯁ ꯇꯧꯖꯒꯗꯕꯅꯤ ꯑꯗꯨꯒ MLR ꯑꯦꯛꯁꯦ ꯍꯧꯖꯤꯛꯐꯥꯎ 7ꯂꯛ ꯁꯨꯔꯦ ꯑꯦꯃꯦꯟ ꯇꯧꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯦꯃꯦꯟ ꯇꯧꯁꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯇꯧꯔꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯕ ꯃꯁꯤ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯏꯁꯨꯁꯦ ꯂꯥꯛꯆꯕ ꯃꯇꯝꯗ ꯆꯤꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯍꯥꯏꯗꯤ ꯈꯨꯟꯁꯤꯡꯁꯦ ꯇꯦꯛꯁ ꯐꯖꯅ ꯄꯤꯗꯕ ꯑꯗꯒꯤ ꯄꯩꯁꯥꯁꯦ ꯐꯖꯅ ꯀꯂꯦꯛ ꯇꯧꯗꯕ ꯑꯗꯒꯤ ꯅꯝꯕꯔ ꯑꯣꯐ ꯚꯤꯂꯦꯖꯦꯁꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜ ꯆꯨꯔꯥꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤꯁꯤꯡꯁꯤꯗ ꯅꯝꯕꯔ ꯑꯣꯐ ꯚꯤꯂꯦꯖꯦꯁꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯒꯠꯂꯛꯄ ꯑꯃ ꯂꯥꯛꯄ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯦ 2018ꯗ ꯑꯦꯄ꯭ꯔꯤꯜꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯥꯎꯊꯣꯛꯑꯦꯕ ꯍꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯁꯦ ꯀꯩꯅꯣ ꯇꯧꯔꯦꯅ ꯏꯂꯦꯛꯇ꯭ꯔꯤꯐꯥꯏꯠ ꯇꯧꯔꯦꯅ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯁꯥꯡ ꯍꯥꯏꯕ ꯈꯨꯟꯁꯦ ꯃꯁꯤ ꯏꯂꯦꯛꯇ꯭ꯔꯤꯐꯥꯏꯠ ꯇꯧꯕꯗꯒꯤꯗꯤ ꯏꯟꯗꯤꯌꯥꯁꯦ ꯄꯨꯝꯕ ꯏꯂꯦꯛꯇ꯭ꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯦꯅ ꯇꯧꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯁꯥꯡꯗ ꯆꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯇꯝꯒꯤ ꯑꯦꯔꯤꯌꯥꯗ ꯆꯠꯀꯥꯟꯗ ꯂꯩꯁꯥꯡ ꯀꯥꯡꯄꯣꯛꯄꯤꯗꯤ ꯈꯨꯟ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯏꯂꯦꯛꯇ꯭ꯔꯤꯐꯥꯏꯠ ꯇꯧꯗ꯭ꯔꯤ ꯀꯃꯥꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯃꯗꯨ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯥꯏꯌꯦꯕ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯁꯦ ꯈꯨꯟꯁꯦ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯂꯥꯁ ꯁꯦꯟꯁꯁ ꯂꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯈꯨꯟꯁꯦ ꯃꯁꯤꯅꯤ ꯃꯁꯤ ꯂꯣꯏ इलेक्ट्रिफाइड लोइरबनी मसी अनौब खुन अतैसिदि अनौब खुन थोलक्तोनी इंडियादा 18452 विलेजेस खुन लेबसेदा मसीसिने इलोइ लोइब खुननी
kamaina no masi bodi yengka dari Manipur dari khunje ano sum thokchalak pam leiba ano tholak pa che hojik laisang hai ba khunje akoina April gi kaido tani 2018 gi April gi masida tawada talmi yam ta da su transformer thamimni adagu akoi baru de chingi problem amana chingi chinau singina akoi di yection bidre lambi sembidre mai pibidre habi complaint yam leibanina ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯇꯗꯤ ꯃꯤ ꯌꯥꯝ ꯇꯥꯕ ꯑꯁꯦꯡꯕꯗ ꯃꯤ ꯌꯥꯝ ꯇꯥꯔꯝꯗꯁꯨ ꯂꯩꯁꯥꯡꯁꯦ ꯇꯧꯔꯁꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯄꯨꯝꯕꯁꯦ ꯏꯂꯦꯛꯇ꯭ꯔꯤꯐꯤꯀꯦꯁꯟ ꯂꯣꯏꯔꯁꯤ ꯂꯣꯏꯀꯥꯟꯗ ꯑꯅꯧꯕ ꯈꯨꯟ ꯃꯌꯥꯝ ꯊꯣꯛꯂꯛꯄꯁꯤꯗ ꯎꯠꯄꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯝꯕꯔ ꯑꯣꯐ ꯚꯤꯂꯦꯖꯦꯁꯁꯦ ꯄꯪꯊꯣꯛꯅ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯁꯨ ꯆꯣꯞꯄꯦ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯁꯨ ꯆꯣꯞꯄꯦ ꯍꯥꯏꯗꯤ ꯂꯧꯊꯣꯛꯂꯀꯥꯟꯗ ꯈꯨꯟ ꯑꯅꯧꯕ ꯃꯌꯥꯝ ꯂꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯆꯠꯂꯣ ꯌꯦꯡꯀꯥꯟꯗꯅ ꯃꯤ ꯑꯃ ꯇꯥꯕ ꯃꯤ ꯑꯅꯤ ꯇꯥꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯔꯦꯀꯣꯒꯅꯤꯁꯟ ꯄꯤꯔꯤꯅꯣ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯥꯟꯕ ꯑꯃ ꯁꯨꯝ ꯂꯩꯔꯝꯕꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯦ ꯃꯇꯝꯗ ꯑꯦꯋꯦꯔꯅꯦꯁ ꯀꯌꯥ ꯂꯩꯇꯕ ꯃꯇꯝ ꯂꯩꯀꯥꯟꯗ ꯃꯁꯤꯒꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯩꯗꯤ ꯃꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁ ꯃꯌꯥꯝ ꯑꯗꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯃꯌꯥꯝ ꯇꯧꯀꯥꯟꯗꯗꯤ ꯁꯔꯚꯦ ꯑꯃ ꯇꯧꯀꯥꯟꯗ ꯏꯝꯐꯥꯜ ꯋꯦꯁꯀ ꯏꯝꯐꯥꯜ ꯏꯁ ꯍꯥꯏꯁꯤꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯥꯝꯕ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯌꯥꯝꯕ ꯈꯨꯟꯁꯦ ꯃꯁꯤꯗ ꯀꯩꯅꯣꯗ ꯄꯣꯄꯨꯂꯦꯁꯟꯁꯤ ꯌꯥꯝꯕꯁꯤꯗ ꯈꯨꯟ ꯃꯁꯤꯡꯁꯦ 90 ꯃꯨꯛꯇꯅꯦꯕ ꯍꯦꯟꯒꯠꯂꯤꯁꯦ ꯆꯥꯎꯈ꯭ꯔꯕ ꯂꯝꯁꯤꯗ ꯑꯗꯨꯒ ꯆꯤꯡꯗꯅ 1000 ꯂꯣꯝꯗ ꯍꯦꯟꯒꯠꯂꯛꯄꯅꯦꯕ ꯀꯥꯡꯄꯣꯛꯄꯤꯒ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯗ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯇꯝꯄꯥꯛꯇ ꯍꯦꯟꯒꯠꯂꯤꯁꯤꯗꯤ ꯃꯨꯟꯅ ꯊꯤꯖꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 1949 50sꯗ ꯒꯣꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗ ꯌꯥꯎꯔꯕꯅꯤꯅ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯦꯇꯜ ꯇꯧꯍꯟꯕ ꯌꯥꯏ ꯍꯥꯟꯅ ꯊꯤꯡꯉꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯪꯉꯛꯄ ꯌꯥꯔꯦ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯃꯗꯨꯒꯤ ꯈꯨꯟ ꯍꯦꯟꯒꯠꯂꯛꯄꯁꯦ 1950sꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯃꯁꯤꯡꯁꯦ ꯍꯦꯟꯒꯠꯂꯒ ꯃꯄꯥꯟꯗꯒꯤ ꯆꯪꯉꯤꯕ ꯄꯣꯄꯨꯂꯦꯁꯟ ꯑꯗꯒꯤ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯁꯤꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤꯋꯥꯏ ꯑꯣꯏꯒꯦꯔꯥ ꯇꯥꯃꯤꯜ ꯑꯣꯏꯒꯦꯔꯥ ꯃꯔꯋꯥꯔꯤ ꯂꯣꯏ ꯂꯩꯍꯟꯕ ꯌꯥꯗꯅ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯁꯤꯗ ꯄꯨꯔꯥ ꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯔꯒ ꯂꯦꯟꯂꯣꯁꯦ ꯏꯟꯗꯤꯌꯥꯗ ꯆꯠꯅꯔꯤ ꯁꯨꯃꯥꯏꯅ ꯆꯞ ꯆꯥꯅ ꯆꯠꯅꯈꯤꯗꯅ ꯑꯗꯨꯅꯕꯨ ꯃꯁꯤꯡꯁꯦ 94 ꯍꯦꯟꯒꯠꯈꯤꯕꯅꯤ ꯑꯗꯨꯒ ꯆꯤꯡꯗ ꯁꯨꯝ ꯍꯦꯟꯒꯠꯄ ꯀꯥꯟꯁꯤꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯥꯏꯅꯐꯝ ꯁꯨꯝ ꯑꯣꯏꯔꯕ ꯍꯥꯏꯗꯤ ꯈꯨꯟꯁꯦ ꯉꯁꯤ ꯂꯣꯏ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯍꯌꯦꯡ ꯈꯨꯟ ꯆꯥꯝꯃ ꯊꯣꯛꯂꯒ ꯑꯩꯈꯣꯏꯗꯤ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯦ ꯑꯩꯈꯣꯏꯗ ꯏꯒꯅꯣꯔ ꯇꯧꯕꯤꯔꯦ ꯒꯣꯔꯃꯦꯟꯁꯦ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃꯨꯅꯤꯇꯤꯅ ꯄꯥꯏꯔꯦ ꯀꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯁꯦ ꯃꯁꯤ ꯔꯤꯖꯣꯜꯚ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯛꯄꯅꯦꯕ ꯉꯔꯥꯡ ꯀꯦꯕꯤꯅꯦꯠꯁꯤꯗ ꯃꯁꯤ ꯍꯥꯟꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯕꯤꯔꯦꯟꯅ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯟ ꯑꯅꯧꯕꯁꯤꯡꯁꯦ ꯃꯁꯤꯁꯦ ꯁꯨꯝ ꯄꯤ ꯂꯩꯇꯥꯔꯗꯤ ꯑꯅꯧꯕ ꯊꯣꯛꯂꯛꯅꯤꯡꯕꯒꯤ ꯑꯗꯒꯤ ꯃꯤꯁꯤꯡꯁꯦ ꯈꯨꯟ ꯅꯤꯡꯊꯧꯁꯤꯡ ꯑꯣꯏꯅꯤꯡꯕꯒꯤ ꯑꯗꯨꯝꯕ ꯀꯣꯟꯁꯦꯞ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯈꯨꯟ ꯅꯤꯡꯊꯧꯁꯤꯡꯁꯦ ꯃꯁꯤ ꯑꯗꯨꯒ ꯚꯤꯂꯦꯖꯁꯤꯡꯁꯦ ꯅꯠꯇꯅ ꯑꯇꯣꯞꯄꯗꯗꯤ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯦ ꯒꯣꯔꯃꯦꯟ ꯗꯤꯁꯤꯖꯟꯅꯤ ꯌꯥꯝ ꯃꯨꯟꯅ ꯈꯟꯅꯔꯀꯥꯟꯗ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯁꯤꯁꯤꯗ ꯀꯅꯥꯝꯇ ꯑꯦꯛꯁꯀ꯭ꯂꯨꯗ ꯇꯧꯔꯣꯏ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯌꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯚꯤꯂꯦꯖ ꯑꯃꯗ ꯍꯥꯟꯅ ꯂꯩꯔꯝꯗꯣꯏꯅꯤ ꯃꯥꯅ ꯍꯣꯡꯗꯣꯛꯈꯤ ꯇꯥꯔꯕꯁꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯚꯤꯂꯦꯖ ꯃꯃꯤꯡ ꯌꯥꯎꯗꯣꯔꯤꯅꯤ ꯑꯗꯨꯅ ꯀꯅꯥꯝꯇ ꯂꯩꯔꯣꯏ ꯀꯔꯤꯝꯇ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯩꯔꯣꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯦ ꯋꯦꯜꯀꯝ ꯇꯧꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀ꯭ꯋꯦꯁꯟ ꯑꯃ ꯔꯦꯁ ꯇꯧꯋꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯑꯦꯀ꯭ꯋꯤꯖꯤꯁꯟ ꯑꯣꯐ ꯆꯤꯞ ꯔꯥꯏꯠꯁ ꯑꯦꯛ 1967 ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯤꯡꯁꯤꯞꯁꯦ ꯃꯁꯤ ꯍꯦꯔꯤꯗꯦꯇꯔꯤ ꯑꯣꯏꯗꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯔꯤꯗꯦꯇꯔꯤ ꯑꯣꯏꯗꯔꯦꯕ ꯍꯦꯔꯤꯗꯦꯇꯔꯤꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯨꯅ ꯁꯨꯝ ꯄꯥꯏꯕ ꯑꯗꯨꯒ ꯃꯤꯒꯤ ꯔꯥꯏꯠ ꯂꯩꯇꯕ ꯃꯤꯒꯤ ꯔꯥꯏꯠꯁꯤꯅ ꯄ꯭ꯔꯖꯥꯅ ꯂꯩꯇꯕꯁꯤ ꯅꯤꯡꯊꯧꯁꯤꯅ ꯂꯣꯏ ꯄꯥꯏꯁꯟꯕꯁꯤꯅ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝꯁꯦ ꯈꯨꯟ ꯅꯤꯡꯊꯧꯁꯤꯅ ꯂꯧꯁꯜꯂꯒ ꯃꯥꯅ ꯆꯍꯤ ꯑꯃꯗ ꯐꯪꯕ ꯊꯥꯗ ꯐꯪꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯑꯦꯀꯥꯎꯟꯇ ꯂꯣꯏ ꯆꯪꯉꯒ ꯃꯥꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯁꯤꯅ ꯃꯁꯤ ꯃꯀꯣꯛ ꯉꯥꯎꯕ ꯑꯃ ꯄ꯭ꯔꯖꯥꯗ ꯌꯧꯗꯕ ꯑꯗꯨ ꯈꯨꯟ ꯅꯤꯡꯊꯧ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯤꯝꯇ ꯌꯥꯗꯕ ꯑꯗꯨꯅ ꯃꯁꯤꯅ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯖꯥꯅ MLA ꯑꯣꯏꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯗꯕ ꯈꯨꯟ ꯅꯤꯡꯊꯧ ꯉꯥꯛꯇꯅ MLA ꯑꯣꯏꯔꯛꯑꯕꯅꯤ나 ꯈꯨꯟ ꯅꯤꯡꯊꯧꯁꯤꯡꯁꯤꯅ MLA ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯦꯛꯁꯦ ꯆꯠꯅꯍꯟꯗꯅꯕ ꯃꯗꯨ ꯃꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯅ ꯍꯦꯔꯤꯗꯦꯇꯔꯤ ꯂꯥꯏꯠ ꯑꯗꯨꯒ ꯏꯚꯟ ꯅꯤꯡꯊꯧꯒꯤꯕꯨ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯄꯥꯝꯃꯤꯉꯩꯗ ꯄ꯭ꯔꯤꯚꯤ ꯄꯔꯁ ꯅꯤꯡꯊꯧꯅ ꯐꯪꯉꯝꯕ ꯔꯥꯏꯠꯀꯤ ꯂꯥꯏꯗ ꯃꯥꯅ ꯄꯦꯟꯁꯟ ꯐꯪꯉꯝꯕꯗꯨ ꯀꯛꯊꯠꯈ꯭ꯔꯕ 1960ꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯈꯪꯗꯦ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯂꯣꯏ ꯀꯛꯊꯠꯈ꯭ꯔꯕ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯃꯇꯝꯗ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯔꯤꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯦꯕ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯄꯤꯔꯤꯕꯗꯣ order thokpiu aduga lausu lauthokpiu aduga prajar su khanganbiu aduga khwaidigi luri de thabak tawdoi tari executive ai do akoi official map ne tawdoi ni adu officers map na puchen sengna masida thabak tawbiu aduga manipur se khun hingalai map se kakthatlaga unreserved or magana government election ba adagi protected area adagi unclassified area karba category da leibno hari batum da forest ka tanaraga lamjing do phajal election biu ne thamja